इचनाव मैम ngasi video sidi Takhel da Athouba gi yumda ekhoina mateng khasitang pangba chalubagi video ni thawai na pon thawai khraba laipuzam inaw gi yumda ekhoina mateng khasitang pangba chacharubani aduga marak thana video masa ani tanga hapcharamge amana sangai khel da manis Athouba manisna gi yumda mateng khasitang pangba chalubagi video masa amaga loina na Athouba Sankar itham nungoi da chalubagi video masa ani tanga asigi video masa ani se marak thana hapcharamagi maramdi hayeng kona memory oina leiba ekhoina Athouba kanage yumda chalubagi aibado tongan tongana thidasu yanabagi tamakta aina video masa ani khatang marak thana hapcharamani adudi makhatana video se yengba hominarasi Athouba ekhoina Takhel gi Athouba laipuzam inaw gi yumda chalubagi video su yengba hominarasi aduga amuka su haijaramge asugumba Athouba gi yumda mateng pangba chapa amasong khunga poibung wasingi mateng pangba chatpa se thamoida aduki matik nungai ba phawri ai ba se mateng pangba kanguna di soidana khangamgani ko adudi chinaw mayam video se yengba hominarasi kapta pangamti adu se puri ganti mahalara se insan kang le ba de ma se amu se haidi kaintasu naik tana tu kain to le bana tamni na ba ha ha ma san ki ba thu ki bani na ma hala ka da ba ru adu ba isu bole uri isu bata pik apang pam le uri madu isu bi da mukti mayam angam ba mangin kitang bi ai pam te ye adu ayo ima hijum se akoi government Athouba thawaina pon thawai khraba Sankar gi yumda chalubagi video ni masjid ama khaka yengminarasi asi loira kanda Takhel da chalubagi video Athouba gi yumda chalubagi video da su yengminarasi siba masani se kai min ko thaje kap kar ma lakte ni mama ma ba koi lakte ni kap kanu kap kanu jagi de itu do ibu wal baca abnu mau ya mira du kare tawai kau ina ge ai ko Takhel gi Athouba gi yumda chalubagi video adudi yengba hominarasi thawaina pon thawai khraba Athouba laipuzam inaw gi yumda ekhoina chalubagi video ni ado video se makha tana yengminarasi Athouba khogi maite Athouba mayamna yai fare adudi video se yengba hominarasi hoji ekhoina leiribase Takhel dani Takhel gi ima maira paibi ima mayamna siga ahinga siga yare aga akhoi ma laibak kanbagi ifurubijati kanbagi tamakta se yare iba mafam duni Takhel gi asi leiriba maira sangni yengbiu ichinaw mayam ai ima singa unage ado machet amasum mayamda view se ulakpani ada uri base laingtho akhoi laingtho sanamahi gi laisang duni ada uri base ichinaw mayam khoina hoji Takhel yaudore Takhel jaragam ulake se leirame ko se amuk mafam amada muk chattoriba se maira gi ima singni hojiki akhoi gi inaw sisu akhoi gi ima leba kanbagi irangda thawaina pontha oikheba laipuzam inaw gi kayoiba machanupini ado akhoi gi huji thawaina pontha oikheba Athouba laipuzam inaw gi family amasung icha sim unage lakchaba se akhoi mokhoi se bazar da thabak ama thokibana unaba phangdre ado akhoi gi ichanupi da akhoi nungsi jana khaji khak angang sing gi oina mateng masam tang taujarame ado gi tamakta akhoi su nungai ba haiba kadra nungai taba haigadra angang sing do unaba phanghaudre ado kon amuk laga unarage hujing phama to bu chatro banina ko do hoji kaingwo phama ni thamgadra na akhoi na ngasi hojai degi ne lakchabase iche go unaba phangbase akhoi yamna laibok phabani do iche na su aroi bagi oina akhoi mapanam da leiriba ichinaw mayam purmaki pham da wafam khatang thambiu ne kari hainingi akhoi maitai gi open boy na pham mani khatang thambiu hoi akhoi gi sumaina Takhel do khojai degi sumaina lakpi pese akhoi atuki matik yamna so harau jai am nungai jai aduga lam da lagi ba akhoi gi maitai singje loina punchalaga akhoi gi hijiki tawribe lan se akhoi amtang di mayam se punchalaga amtang di akhoi se kano tong na bang tadi honna minasi habje masi ai thamningi thagat chari kanglai pakna yai fare kanglai pakna yai fare mtai bi kanglai pakna yai fare yam nungai jare aikhoi gi ima se mayam da sak tak chara ke ima gi mingjam ta habiu ne speaker pandre khadang kan nai bi ai gi mingse pepa mungbi sonia te bi ai mingju sonia ka uje yam nungai jare
Ado asum mayam unabena ngak so noe ko ado tawtabu hojik thoiba irang sigi matang da iche degi ofam mani tang thambi waina mayam fam da takhel gi oina hojidi akoi takheng gi oina di hoi kano tawba khopa budi thokpadi leite adu akoi mayam sigi irang sigi damak ta akoi lekte badi yate mayam gi sangda badi yata banina akoi jing mayam awa se sum saruk yari awa ba se akoi mayam na saruk yajari takheng gi mayam pai bi singna thagachari takhel gi ima mayra pai bi sing bu hainingai ta thagachari Aikhoi gi takhel gi athouba lai pujam inaw gi matang da iche degi ofam mani tang khangjaningi mayam punamk ki khangnaba iche na ofam mani tang thambiu Laibu jam gi inaw hai ba si ma si akoi gi lan gi mateng pang ba sapani lan gi mateng pang ba sapase ma gi hoi lai ba thiona tamna ma se lai gi dre adu ma gi hoji se sahi gi kumon ha ba ma hoji yok sele kuisalaktre tha ma bu phara maro adu ma gi lehuri ba macha ani apikpa ani adagi ma gi nupi hoi mayam no budi ma bu nusidana kano tawbi adu akoi nungai taba amadi phauja akoi takheng khun gi oina di mana hambani takhena sumaina lan gi mateng bang bada chakhibda lai khidaba se aduna akoi nungai taba yamna nungai taba pen taba ma phauja aduna akoi je hoji je thauna hanbadi yade akoi mayam maitai masem pura punsalaga ichini-naw mayam icha sing loi apun ma mata oraga akoi thauna pangan je thokani ha bagi wakhan ai thamjani Aikhoi huji takhel dani chatli se ado lambi se mayam do ulakpani mafam da jor kam ulake Aikhoi chatli ba lambi se kyam phajai jengo phajagraba mafam se jengo mayam da sum atem tang ucharake am kanna di thobiran turning se mayam do ulakya ba mache che phadara ching se ana view se lepa kana madi am phajang do su lepa roige turning se jengo sumna phajana nungai le mafam se kada ide kuki na landa salaktana phajatara jengo Now, ma'am. As turning here. Now, gari ka mukha na di suka ino. Gari ka mukha na di ko yung ako yung chali mafam sa. Hazardar yung ako yung chali mafam sa. Ichinaw mayam phajasu yamna phajai mafam singdo ko chatpa kanda lambi singdo aduki matik phajai maitei gi Aikhoi gi iramdam ni aina ubada thamoi se aduki matik apian ba phawri aduga Aikhoi gi athouba laipujam inaw gi yumda chaluba kanda athouba na thambiramba Aikhoi gi nungsiraba icha singdo unaba phangjaraktre makoi bazar da thokibagi maramna aduna mathang am kamuk chachage khanjari adu ichinaw mayam Aikhoi maitai athouba mayam gi tamakta amukasu Aikhoi mayam na apun boina kholaw matang lawmina si adudi maitai athouba na yai phare kanglei pak na yai phare ibudo pakhang mana yai phare adu ichinaw mayam video se ngasi gi di matang se ga loi sanjarage mathang video da muk unarasi asi haijaraga matang se ga video se loi sanjarage chalu bagi wari sing do imonda ningjanga aga wa se yam sangna nga manga maktare nungai ta bam phawi thamoi siga adudi thamjarage ibudo pakhang mana yai phare kanglei pak na yai phare